akoi full security personnel thadabiraga full power thadabiraga huzik president rules lairibani na full power thadaraga angang gi punsi se amtang kanna bonasi maramdi kari no haim tan kisu hoi mana kari do bai chalui bano yam lap na ke do bai chalui no adu me am di wari duna hoi magi chalu bagi wari duna kona mag mahak la akan da kari do bai chalui no hai wari duna akoi na chaibra no na ke do bai chalui no hai ba du wari duna tunga na thamasi why first angang si punsi mangba yaba na tabina sigi punsi se han namta kanna bonasi huzik pari bachi kun da suriba mukesh Mfm Khangdana huzik kiba Khangdana lady SIGI Matangda huzik akoina DGP ki office DGP masa su pau khongna jare governor office pau khongna governor masa manipur leiti haibire aduga DGP office su DGP masa masu pau khongna raga DGP all top officials ba sama office chatlaga unajare unabasida kamai tawge haiba matamda huzik leiriba akoigi inau mukeshi akoigi number PS da 316 dagi lanki Bishempur gi 340 the lanki lan khraga mahakna magi red alto se chakra matungda akoina footage police ta footage pangi base koi chingning khul yaudriba akoi gi hospital lama leiba adugi CCTV footage da chingning khul masamakti yaudri bagi lambi sida mahakna maning da haijan gi bagi footage amadi phange phangbasi da kamai tawge haim tamda trace mobile gi tracing phangbase akoi gi jawjang tek area sida kuki dominated area sa di phangaga su akoi gi mobile trace ki akoina haibira pai matung technical person na haibira pai matung ina jawjang akoigi mobile trace sidi 10 km radius ta phangbani na akoigi aduda leiram moi haibu leite leiram ni haibu leite hairakpadagi akoi kitang akoi da hof ama yam thammi aduna yam kanna thiri haibagi process haibire aduna akoi taseng na hairagadi akoi haijaramisi whole security process thadabiraga hojikti PR gi matamni the full right central government ni full process thadaba yarabani full process thadabiraga amtang angang sigi punsi se amda kansi aduna akoi na su hope thamjari akoi na som haibi bagi matung inna singnung kul area yaudringai da maning gi lambi da thogi haibagi pot ama thambira haibi matung ina huji angang se adai gi lambi adai gi mafam du da su icham chamna leiram ba su yai haibagi pot ama thambira adugi mobile gi tracing dudi jawjang tektal mobile leiraga su none da thulapa yawi natraga jaga ama thulapa yawi haibagi technical process thambira aduna akoi aduda leire haiba su yaroi laduga leiti haiba su yaroi haibagi thambira aduna adu haiba leibadina huji akoi na haijarami se phare ozana du haiba leibadina akoi full security personnel thadabiraga full power thadabiraga huzik president rules lairibani na full power thadaraga angang gi punsi se amtang kanna bonasi maramdi kari no haim tan kisu hoi mana kari do bai chalui bano yam lap na ke do bai chalui no adu me am di wari duna hoi magi chalu bagi wari duna kona mag mahak la akan da kari do bai chalui no hai wari duna akoina chaibra no na ke do bai chalui no hai ba du wari duna tunga na thamasi why first angang si punsi mangba yaba na tabina sigi punsi se han namta kanna bonasi huzik aduna adu gi forces la koin thamjarami aduna mathang huji ai security advisor ga su unajagani aduna huji leiriba concern authority ga yamba adum pau khongna jari SP Bishempur SP ga pau khongna jari Bishempur OC ga pau khongna jari aduna huji every security personnel ga pau khongna jari aduna huji akan ba process athari haibagi pau thambira ga ngatang yengani akoi su pau loin phangani akan ba action lokhat ibra lokhat tabara haibadugi police personnel gi site gi di akan ba chathabudi chathari aduna huji atopa site gi akan ba power ama security personnel gi army force yaura aga akan ba power sinna WD mikup kharagi matang makhangani aduna akoina tauragadi am phare adu tauroktragadi koi taurokta bai thabak ima iben myam khanaraga akoi ke dosi ge haiba potto mayam khanaraga to koi matangi process chatha jagani hausi bagi oina di makoina tauriba thabak magi update to DGP office tege aingonda aina changu bada pibire but adunin akoin haijari se lauthopadi leigren koi ge radio da cheng ye le haibagi lauthop duga dudi yam haibi ai nungaina ba nakung haraon bai thabak sidi yam tawi ai aseng bharagadi thabak to implement taw dunia ba ngasi thoi ba tawdok sida ngasi thoi ba sida icham chamba koi isura khurumjari kem torom da oisanu si ijama ya icham chamna ngang du phangbu oisanu karigomba mafam chadana nungai taba tawdok thop pataraga di sig responsibility kana lawdoino sig responsibility se lawthoi ba duna lawdori ra haibai question ama la aduna akoi ngasi lairi ba si PR koi khwadi most importantly khanggadabadi PR matamni full security power sinna bai angang dukan na bona bada aduna whole concern authority na achi akan ba power full authority ko na changjan biraga sigi hujiki angang se kasu khangja draba angang sai kunda suri ba angang unke se ang tan kan na bona minasi